Kuki lalhauba singna chathakhre ambushta Moreh Police ke SDPO Ch Anandkumar lekhidabagi matangda Leingak ki Oiba Chap Chaba Phirep Meeyam Da Khanghallu haiba demand tawraduna Youth of Manipur gi naha singna Chief Minister Bangalo mamang da phamjinduna protest chathakhre Maitai singda lan lauthokuna landaraklaba amadi Kuki Minister amadi MLA singna phongna saugatuna separate administration talagliba sida Center amadi sta Leingak na akan action lokhatrabadi Center amadi sta Leingak anima Kuki singda saugatle haina Meeyam na logani haina Youth of Manipur gi thomi amana phongdurakli tawdog asida laikidraba Ch Anandkumar gi justice phangallu haina laikidrabagi hawba marak chingtham laikai da leiba mahaki yumdagi Youth of Manipur gi naha singna hawraktuna CM Bangalo tamna Meeyam gi khongchat lakhi khongchat aduna Chief Minister Bangalo mamang yaurakpada lambi thingzinduna amade lambi mayai da phamjinkhre amade tawdog asida Chief Minister gi Chap Chaba Phirep ama Meeyam Da Khanghallu haiba kholaw lauki Maduda Manipur Police ki maikaidagi khara makai handoknaba haikibaga loinana naha sing adu Board of Secondary Education Manipur Bosham Office mamang da phamjinduna khongjang makha tana sathaki khongjang aduga mari lainana Youth of Manipur gi member amana phongtorakpada ngasigi khongjang asi Chief Minister gi Oiba Chap Chaba Phirep ama Meeyam Da Khanghandriba fawba haloi ngasigi tawdog asida chenariba Kuki kulai paiba sing athubada fatuna amadi tawdog asida akan action lokhattaba tarabadi ngasigi Leingak asina Kuki kulai paiba sing asida sogali haina Meeyam na logani amadi asigumba tawdog asi makha tana Asumak thoklakpa tarabadi Kuki singna landaba ngaidana maitai singna oina lan haurakani haina mahangna section wa thamki Lord namadi phongna akoi gi yeknabo riba Kuki singda mateng pangi amadi makoi mari leinai makoi saukali abase praja Meeyam amadi Youth of Manipur na khangane siga loinana karigumba akoi gi Kuki singna akoi da lan lakthoiba sida action lokhat bidaba targade Youth of Manipur na kaidong nungda mi na lan tarak pa ngai ga leiroi akoi la na lan ta gane abase tagne aduga akoi gi chilinaw sigi ngasi justice ngasi akoi gi yama athauba anand gi justice ngasi gi statement akoi gi honorable chief minister gi PB raktiba Youth of Manipur kongba maloi haibase akoi haijari aduga state forcing na akoi cooperation makha tana PBU kariguma PB da targa Youth of Manipur na su hana lemba thajabadu state force ta thamjaro